Pauchede yumpam oiba mar oiba pau khara update tawjare. More Police Commando amudi uniform doi soba Assam Rifles ki apan batim amana. Miyoy amadagi lupa crore sa mga ihanbagi drugs sing pagat kre. More Police amasung uniform doi soba Assam Rifles ki apan bakangbu amana. More dalay bajum amadagi lupa crore sa mga ihanbagi brown sugar amade crystal metal sing pagat kre. Fagalapa polam sing asi More IB complex da pami sing ki mamang da putok aduna. Tengnopol Police ki SP TS Prekamjit na fangdoki bada. Warun drug ki maka satarpa drive ta matam khara gi mamang dagi moreda drug bodok posin tawba amade packaging tawba amade paisundona thamle aiba akaknaba pau ama phangba dagi ngarang nung thilpung arirum tabada nifom doi soba Assam Rifles ki Major Bharat Tengnopol District Police More Commando gi Subedar Sanjay Kumar More Police ki apun bakangbu amana more ke sunrise me da achada wuk check tawringai da yumama dagi singne wibamong da nupa ama Myanmar gi kenbo bike ama thawraka thawrokpada Magvo kamna check tawbada angang ba masuki bek ama yaurong ke harba bek sing adu yenglubada packet konge brown sugar sing yaurong ke loina na makha tana thiba khombagi thabak sathabada brown sugar packet chani kuni thoi rom phagat pangam ke makha tana jum adu da check tawbada yamlaba drug sing amade packet mayom kyamorom leirambadagi phagat ke phagalaba miyoi adudi monkhai sahi taraga mapan apok palai kidraba thangin mangkawe member gi kampat tagine Maka tarakpa atau pepau madana sarkar ki mayuk tak wangang rupa miyoi ama polis na fagat kre. Brinda po sakut latuna sarkar ki mayuk tak meeting tak wangang rupa bagi napa ama polis na fagat na po kre. Polis na mayung dagi fak rupa napa adu ki maming jung khaibam bimol. Sahi jang kai ganipan araf di maring lekay dangini aire. Taudu kasi ki matang da fresh club tak permission ko una bada polis na fazin kraba bimol ki masanopi tampana permission na fangdo ki bada. Ngase yupung taruk makhairum ta bada Impal West Commando ki tim ni haiba Kangbu ama laklaga maki mafa bu faduna puna na bahon age. Kari maram ki fari puno haifa matamda SP ki order ni aikoi maram khangde arrest memo su piram ki de aire. Fabulak pa matamda su miyo singadu normal amata lakte. Yu thaksi laka laki faba taraga su maram pibiyo. Loinan asing ba adu su haibiyo. Maki apok posi jam jamna thabak suraga lai jaba miyo de. Atobada makwo thadok pihu police ta satpa matamda su unaba phagan ki de aike. Maraga sida power hek pai khibaga miyam gi chin menduna nampu sasan chatharakpa laibab thibani ibobi. Moirang them ibotombi laikhidabagi kuntaret chuba ningsing thoram ngasi ma ki pokna problem tam airo fat to polo ground ta pang thokre. Foruk gya gi laison tension ga loina ta pang thokiba thoram aduda laikhidraba ibotombi gi ningsing khobam da losing bai kyan laisu katun ekai khomna bot ki. Hingsi amadi hingminasi aiba themda pangthokiba thoromaduda mafuraba laikhidraba hal oiraba amadi miyamga haksangi fibu manadraba miyoi lising kun chani kulhumdoida tha taruk taruk ki pension yen thoke thoromadu ki chief guest oikiba CLP ki leaders oiriba hanagi minister Okram Ibobina haikibaga thoromasi ki thim oikiba hingminasi haibasida loina yaure singtam animakta BJP na lengang pai kibadagi miyam awabana kham thengle Ningthau palingai ki tawning putu tawba lebak adu aside natre democracy satpa lebak ta aina vote pai ge songthok tu namyam da namfu sasan chatharak libase pangdaba ki thawne lisingani taraga tari ta pikhiba miyam na congress ta pirakpa rai adu party asi pamlak ta bani khanduna arang na laujai adu bangasi di BJP na lengak perak padagi makoi pu jadaba singda hingsa jaitam ki thong chathari hingsa gi mafam democracy leite lisingani koni thoida miyam na soidana para tambirak lagane Mairang tem ibu tombi bo kali kita makan hat kibano ngasih suka ngandre ibu tombi jam leja kiba mihat mipun pamja kita perlu sing bani magna pamja masing pangan bahai pasi miam ke kota lain aike nagala merom da aspa lising amaga sam penjaga gani pan lakto nana bagi miam hunda pun bagi kolau laumen naduna akan bag kongjang sangsen bagi matang matam cap care Haukiba Desember ki tang mari ki noktil pung mari khara helak pamatam da Nagaland ki Mondresa ki manung chana leiba Tejit subdivision ki langkau area da leiba Oting Khulda Assam Rifles na Coalmine da thabak suraka mayum da halakpa mara laijidaba senmi taraga maribo nongmena kaptuna atop ki thawng adu All Manipur United Club Organization poirei leimaron maira paibi apunba Manipur amade All Manipur Women's Voluntary Association na awang bathak ta kandem tawi aina lupsing asige General Secretary Singh amade VP na pun khodik piduna thokpa cherol mana phongdorakle Cherol na makatan aharibadi Assam Rifles na India ki awang nopok lamdam ki miyamda sahi kya ki mamang dagi sathi ba mihat nubi ki ikai khuna ba makan ba amadi mi phakraga masathi ba khangan kitaba thodoksi adu ki matik yamkre adu ba awang nopok lamdam ki manungda Manipur na Assam Rifles na amadi Indian Security Force na khwaidi ki hena sathi ba thawang jing chathatuna lakhibani
Assam Rifles na India gi awang nopok lamdamda miyobegi hak khongkau nobagi thabak kya tawribase Armed Forces Special Force Act 1958 ki marumdane asuk sadiba thabak kya Indian Security Force na misam biam ki mathakta sa thabagi power piriba aspa lising ba sampal yang kai ganifan asim yamna kera khana akan ba khongjang kya sangsin thana lakthok pinaba haijarabasu India leng na sibo batabi dana lagle Security Force na misam mahatga apspa gi marumda chairak fangandrabadi India si khwadagi militarization ni democracy nati aina lawgani aire coal mine da thabak suraka mayum da halakpa misam semi taraga mari Assam Rifles na milong sileitana amadi karigumba wangpong amata hangbagi tanja lawdana hekta nongmena kaptana hatkeba made madaba janing da phongdokpa mafamadu gi miyam da amaka su nongmena kapsin dona mesi mina jahon bagaloinana mioi kya amma sokan giba thong adu malem da leiriba mioi amatana chummi harak loidaba thawdo kamane adu India lenga na lanmi da henba port fisin duna Indian Security Force nge ka hinda human rights violation gi thabak sing bokan katuna awang nopok lamdam ge misam yamba dampu afu tawduna namsilaga thamnaba matam punamak to honare madugi mayek laraba kudam ni hojik Nagaland da misam senmi hatkiba dugi makha tarakpada India lenga na maral libasing ki matak da matik chaba action local pagi mahutta sukna tagi inquiry tawgani harga lairibasine In kumja lising amaga sanifan kontra mangada sifai sadre jangki mokna kasar levy oina lengkat kiba India ki kwadi ki leader paramilitary forces si malem gi ani suba lanjau ki matam dadi singmi singka atu ki matik afawa mari thamdan thabak taw bagi damak amadi Japanese force gi attack sing bo fasana thengna bagi damak makoi bo Friends of Hill Peoples amadi Sentinels of Northeast singmi sing marup amadi awang nongpuk lamdam gi thong changba aina khangdana lakibani Assam Rifles masalasu yamna wafumasi toina ajaribani malem gi ani so balanjau matung da Assam Rifles na India gi awang nongpok lamdamda lisang sitna tawrak liba human rights violation gi thabak mayam sina makhoi Friends of Hill Peoples amadi Sentinels of Northeast Waribra Assam Rifles gi mathakta thengkhang kya da dor iske mayam na tawki bamasing thingam draba Pradesh mayam aduna makhoi si khwaidagi mayam na yadaba paramilitary force amaware In kumjali sing ani mari ge July thada Assam Rifles na bamon kampu dagi thangjam chanu marorama bo nupi bebegi ikai khuna ba mangal laga nongmena kaptuna hatopagi mayukta Manipur da miyam na Assam Rifles ki mayukta akan ba yaukia auke ba loinana madamadugi India ki Prime Minister da aktin na wakalabasu miyam na pampa thakta thabak tawbi kite yamna phongphong saba thawdok amuk oriba Nagaland da Assam Rifles na misam taramari arpagi mayukta Khoisong narba miyam na December manga lising ani kunma thoida Assam Rifles ki kem ki mafum kya mai thaki bagi thawdok sing asida India lenga ki mor evolution basing na haujuk bhauba Nagaland ki amadi Northeast miyam ki interest ta thabak tawdre awang ba thakte inquiry tawragani harga ilai laina lai thokli masina India lengan awang nongpok ki miyam da yenglebe miyang amadi uliba thawong haujikti awang nongpok lamdam gi miyam se ponchindana apunba bangalama sagatuna Security Force ki ka henba lisasingasi thengnamin ba matam were Northeast gi aspa lakthok na bhona pada state amamna tongan ba khongjang sangsin bena bagi mahutta Northeast ki miyamna humna apun ba khongjang sangsin duna apun bagi kholaudo amuka hanna lamina bagi matang matam charabra haibadu Nagaland gi thodok asida waire anasu jarula duna makatare National Sports University Konsa Khul haina bing onthok tabagi mayokta pung humpudra nitoge shutdown lauthokre National Sports University asi National Sports University Konsa Khul haina bing onthok tabagi mayokta Joint Tribe Students Union na ayang tang nipan gi ayang nong yai dage pung humpudra nitoge shutdown lauthokre Jerolasna hai National Sports University ki mami gi matang ta lengakta ultimatum kya pisin krabasu asi phobal lengak na thapagoin onthorok tabadage Mayukta Joint Tribe Students Union na ayang tang nipan gi ayang nong yai dage pung humpudra nitoge shutdown asi lauthokpane National Sports University asi National Sports University Konsa Khul haina bing onthokadabani aina Konsa Khul Area Joint Action Committee ki warip lengtana laibaga loina ngasi phawba takna duna lakle lengata taliba dimanasi thabak toina ngasi phawba onthok pirak dabana National Highway 37 Impal Jiriba lampi thingjanba Jangna National Project kya su thingjalagani masida thorakpa afafata gi daita lenga na puga dabani aire atopa pau amadana Prime Minister amadi Prime Minister yauba BJP gi banner segai bada senaba mioi ama police na phakre Lisingani kunithoi gi angan basarukta pang thokatoriba taragani thoi suba assembly mekal asiga mari leinana Bangai de leba Manipur Police Training College ki mayokna pada thetpa khundrakpam kendra da BJP ki antindeng candidate oina songthorok leba irom mangi don ki Prime Minister Chief Minister jauna BJP ki National President State President Sarda Devi amadi atai lo simpasing saugatpa banner segai pada chenaba may ama pharaga hangang police da khusina kre
BJP की बैनर सेगाइरुबगी पुलिसना फारब मियोय अदु कुंद्राकुम औंगलाइकाइदगी नामाइराकपम नेत्रजित एलाइस तोम्पोक सही कुनगा तरेट अपोपा एन अमुसना कवे मियोय असि पोलोय सेटबगी मेकअप आर्टिस्ट ने थौदोगदुगी मतंगद इरोम मंगितोन की इलेक्शन कमिटी की पब्लिसिटी सेक्रेटरी ओइना थौपुरेबा अरिबम दिजमनिना फोंगतोकपगी मतुंगिनादि ngarang numidang pung tari rom tapu matamda sakang tabasina BJP ge banner adu segaram nak senkre habgi pau phangbadage election committee ki volunteers sing mafam adu sangsin da manak nak pada thamba CCTV camera ki footage check tawbada netrasina segaram bani aiba khangbangam ke mag mafam adu da ki nathok tuna sen khibada ki volunteers ina arau rok manik lekai da lotuna leram bada ki fakhi bani aire volunteers ina magonda uhang phong chatabada kari ki dabak kana ki thon sin banner adu segai banu ain hangbada haido go jata bada ki hayang police da khujina ki bani aire Makatarakpa atau pau amadana mathang da lakadaba pandemic na covid ki hena misibina thogan gani vaccine creator malem da sandurak liba coronavirus pandemic na punam yoi million 5.26 hat krama batung da vaccine servicing na section wa phongto khibadi matung da lakadaba pandemic sing di covid 19 ki hena misibina thogan gani maramaduna laisa da du da ki thengna kiba para sing action lawdaba yaroi amadi malem da leiriba laibak sina mathang ki lakadaba viral ki laisa sing thengna na ba Sem sagadavani aina Oxford AstraZeneca vaccine servicing ki maraktagi amana phangdokre Johns Hopkins University ki matungina novel coronavirus na malem ki oina million 5.26 harkre amadi semelong ki oina $1 trillion kya mangan ki badana tana mioi billion kya ki punsi mathang maka olale taseng harbada matung dhala kadaba pandemic asi yana sathi bawegane maduna hena longna kan ba danatana bayok na bada awaba phibam am oirgani aina Sara Gilbert na phangdoke virus amana miyobagi ponsida singnarak pasi masina aroipu oiroi aiba wafam tham kibe Gilbert University of Oxford da vaccinology gi professor oiribane manhai kibada mathangda lakadaba virus thengnana bagi damak hauji dagi hawna thijin umjin ba amasange hauji thengnari ba covid-19 pandemic dagi tamthiba parasing kawa yate lairba lebak sing da vaccine phangdabagi awabu sauna mai ngai barakta ina kun balebak sing da henba booster sing kaplibani ane health experts na phangdoke World Health Organization na health experts sing panel amaling katuna SARS-CoV-2 pandemic bayok na bada sa thariba tharang sing review tawduna pandemic ki maramda hena thijinduna balem ki lebak sing ki yana ba amapurang na patharang le madugi manung da $1 billion tararung ki adoba fund ama semduna pandemic lakko matanda thengnara patharang paikat kari airi aribeda content sing ase ki marwai ba pau khara ase ba pau damjariba Manipur Local News YouTube channel amadi Facebook page ase dagi yengbiriba panamak pathaga sari channel asana thomta kanarabadi subscribe to video subscribe to video like and share to su kawi gana pramako amuk hana thagasari